Harina mamai khumjinduna nangna tawrido papni nangse aigi itaimani itaima kauduna nakong soktuna kuramlamlaga sienki pujadi Harigi mataudu ubada ingangakna wakhan mangduna yenglaga leihuri Harina sumselakpada ka amada neha amadi roi oinaduna leirami Harina sensilakladuna makoi anigi mayaida thatle neha amadi roina Hari nangna tawrisi karino Harina masi nangi na taimani nangna tawri base pap ki masakni roina kaino nangna nganglise neha se aiga hiyeng ta ngaire lu honga to base itai ma haisina kaino Harina roida ningsingu puja bu nungsibiu hairei nehana kaino aigi isa nupi puja ga nanga aronba mari leibro roina nate Harina haise haijili bani aigi isa nupi ga aronba mari leiram laba haiduna kaptuna leihori roina Haribu tare aduga mahag kaptuna zatkhe Harina mamangi mapoki roigi acting kaya tauduna isai saktuna roibu ningsingnaba honarami roi ningsingba ngamlamde Haribu hanna sairamlaga satki pujana kriti gi kada sanglakpada kriti amadi max kadu da leirami pujana kriti ai nangonda aruba wama haige kritina hayo pujana max nang satkro ai kriti da waruba mahage puja gi wahaido tabada kritina max si aigi bor oigedobani ai khoidi aronba wa amada thamnade adum hayo pujana o aronba thamnada bro max amadi nehagi aronba mari leinaise nang khangbro hai mayam ai sanaba pamjaba misak amani aduga aina masigi matangda saurakpa amasu khangle aduga aina aigi haijasingjaba masana da sen thadabagi kanabasu phangle aduga 1x masana si malem pumbana yana sanaraba thajaba yaba masana amani 1x ta yawba masana ma adomna khanbiraga madubu sanabiduna adomna paisa tanbiba yare adomna mai paklaba senpham singadu khudak aduda irai laina UPI Paytm PhonePe sizinaduna yamna thuna lokthokpa yagani aigi promo code sizinaduna ming chansilaga adomna ahanba paisa thamjinba matamda adom 100% gi khudong chaba phangani video asigi comment da link adu hapsarabani mayam sanabiro aduga sen yamna tanbiro Max na kriti da mana haise aran bani ai adugumba nate kriti na hoi ai nangbu thajai puja na haise ai khoi ani gi nungsinaba asida kalaktana tawri bani mamai adu puja da onsinduna amuk makha tarai nangi boyfriend do phajane senau mi atopagi boyfriend da khut tingjilakanu aina nang wakhan nungai roi khanduna haibidabagi wane ngasidi hairage nangi haridu yamna lamsat ludaba mini aingoda bhawba kis taunaba honarei kriti gi wahai sitabada max na aina di mabu yamna nungsibani aduga asuk yamna lamsat ludaba khangani ma pujana o aigi harida khudona thengba yaroi nangonda di lairadana magi nupi oigiduriba aingonda phawba nongmata adugumba thabakto taude tanjadu ta neha pujabu kauduna kaptuna zelai aduga hairai puja aseng bahayo nanga roiga leinariba marise kaino sengna hayo pujana kaino nang sungawra bro kaino nangna hairido asumna makhoi yamna kanna khanarami tanjadu da hotel manager sangsilakladuna kaino tawrisibo wado tamna ngangbiu yadro haiduna zairai makoisu tumin leinakre hotel gi manager do masindu yamna saukhattaba haiduna saiduna thorai lambida akri pasta thengnai pasta makutta thang sori macha ama pairaga isai ngangang lakhi Mr. Winston na pasta haiduna kanna kaurai pasta Winston gi khonjen du tabada khangduna makutta pairaba thang aduna makutta dum lensinjagi Mr. Winston na sangsilakladuna aina nangbu tanthokraba natro kanana nangbu mafam basida amuk puruklibano haiduna yamna kanna sairami pasta na Winston gi laibakta makut asokpaduna sindur namlamlaga satki Winston su pasta bu saiduna angawbasina aingonda I tairamle haiduna sauno solori Winston na I adu taithoki haiduna mingsinda yenglubada Winston su mamang mapokki wari pumba ningsinglakhi mathangi sintha Max na roi asapot inbiduna leirammi madu ubada hari Max bu yamna nungsiba phawrami sangsilakladuna aigi nungsiraba yamba haina kaurami Max na harida nangna tawriba khudingmakto yamna lale aigi kriti dagi lapna layo magi wakhan thado u haina sauduna zairaki
ꯔꯣꯏꯁꯨ ꯍꯔꯤꯅ ꯍꯥꯏꯕ ꯇꯥꯗꯅ ꯁꯥꯎꯔꯒ ꯆꯠꯈꯤ꯫ ꯍꯔꯤ ꯀ꯭ꯔꯤꯇꯤꯕꯨ ꯎꯕꯗ ꯀ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯀ꯭ꯔꯤꯇꯤꯅ ꯍꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯤꯒꯤ ꯃꯤꯠꯇ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯤꯜꯂꯝꯂꯒ ꯆꯠꯈꯤ꯫ ꯍꯔꯤ ꯃꯤꯠ ꯎꯗ꯭ꯔꯕꯅꯤꯅ ꯃꯥꯗꯨꯅ ꯂꯥꯛꯂꯒ ꯅꯦꯍꯥꯒꯤ ꯐꯤꯗꯨ ꯄꯥꯏꯔꯒ ꯇꯩꯊꯣꯛꯂꯨꯏ꯫ ꯅꯦꯍꯥꯅ ꯂꯝꯆꯠ ꯂꯨꯗꯕ ꯍꯥꯏꯗꯨꯅ ꯍꯔꯤꯒꯤ ꯈꯖꯥꯏꯗ ꯊꯥꯔꯝꯂꯒ ꯆꯠꯈꯤ꯫ ꯍꯔꯤꯅ ꯀꯞꯇꯨꯅ ꯄꯁꯇꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯁꯥꯎꯈ꯭ꯔꯦ, ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯈꯠꯅꯔꯦ ꯍꯥꯏꯅ ꯄꯁꯇꯗ ꯇꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯣꯔꯛꯏ꯫ ꯍꯔꯤꯅ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠꯇ ꯃꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄꯁꯇꯅꯤ, ꯑꯩꯁꯦ ꯅꯪꯒꯤ ꯒꯤꯒ꯭ꯂꯤꯅꯤ꯫ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠꯅ ꯃꯈꯥ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ, ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯏꯐꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯍꯁꯕꯦꯟꯅꯤ꯫ ꯄꯁꯇꯅ ꯑꯩ ꯅꯪꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯔꯤ, ꯄꯁꯇ ꯑꯃꯗꯤ ꯋꯤꯟꯁꯇꯟ ꯆꯔꯆꯒꯦꯠ ꯃꯇꯧ ꯀꯔꯝꯅ ꯀ꯭ꯔꯤꯇꯤꯕꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯔꯤꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ, ꯑꯩ ꯃꯉꯣꯟꯗ ꯃꯤꯔꯥꯡ ꯑꯁꯦ ꯎꯠꯂꯒꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀ꯭ꯔꯤꯇꯤꯒꯤ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯀ꯭ꯔꯤꯇꯤꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯍꯔꯤꯅ ꯃꯤꯔꯥꯡꯗꯨ ꯀ꯭ꯔꯤꯇꯤꯒꯤ ꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯀ꯭ꯔꯤꯇꯤ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔꯗꯨ ꯃꯈꯨꯠꯅ ꯀꯟꯊꯗꯨꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯂꯝꯃꯤ꯫ ꯍꯔꯤ ꯃꯥꯒꯤ ꯁ꯭ꯄꯥꯏꯗꯔꯗꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯀ꯭ꯔꯤꯇꯤꯅ ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ, ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯄꯣꯏꯖꯟ ꯌꯥꯎꯕ ꯁ꯭ꯄꯥꯏꯗꯔꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯂꯪꯁꯤꯜꯂꯛꯏꯁꯦ ꯑꯩꯕꯨ ꯃꯥꯡꯍꯜꯂꯒꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯔꯝꯕ ꯆꯩ ꯑꯃꯅ ป้ꯏꯗꯨꯅ ꯍꯔꯤꯕꯨ ꯌꯥꯝꯅ ꯐꯖꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯇꯧꯔꯕꯗꯤ ꯅꯪ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯍꯔꯤ ꯁ꯭ꯄꯥꯏꯗꯔꯗꯨ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ, ꯅꯦꯍꯥ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯛꯁꯅ ꯑꯩꯒ ꯅꯦꯍꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯄꯨꯖꯥꯅ ꯍꯔꯤꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯦꯛꯁꯅ ꯔꯣꯏꯒ ꯄꯨꯖꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯦꯍꯥꯅ ꯍꯔꯤꯅ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯛꯁꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯍꯔꯤꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯍꯔꯤ ꯈꯨꯅꯨ ꯑꯍꯨꯝꯗ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯈꯣꯏꯕꯨ ꯆꯥꯈꯤꯕꯗꯣ ꯈꯪꯗꯕꯒꯤꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯔꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯖꯥꯅ ꯑꯩꯒꯤ ꯍꯔꯤꯁꯦ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯍꯥꯏꯅ ꯀꯟꯅ ꯀꯞꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯅ ꯃꯥꯒꯤꯁꯦ ꯉꯥꯎꯕ ꯅꯠꯇꯦ, ꯂꯥꯏꯌꯣꯛꯅꯕꯅꯤ, ꯁꯤꯇꯝꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯑꯩꯅ ꯈꯪꯕꯅꯦ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯃꯥꯏꯕꯗꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯒꯤ ꯁꯛꯑꯣꯡꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯔꯤꯕꯨ ꯀꯧꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯕꯨꯠ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯍꯔꯤꯅ ꯑꯩ ꯂꯥꯏꯌꯣꯛꯅꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯃꯥꯏꯕꯗꯨꯅ ꯍꯔꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯑꯗꯨꯒ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯟꯇ꯭ꯔ ꯁꯣꯟꯅ ꯏꯁꯩ ꯑꯃ ꯁꯛꯃꯤꯟꯅꯈꯤ꯫ ꯏꯁꯩꯗꯨ ꯁꯨꯝ ꯁꯛꯂꯛꯄꯗ ꯃꯊꯛꯇꯒꯤ ꯄꯨꯡ ꯑꯃ ꯇꯥꯔꯛꯈꯤ꯫ ꯄꯨꯡ ꯑꯗꯨ ꯇꯥꯔꯛꯄ ꯎꯔꯨꯕꯗ ꯔꯣꯏ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯔꯣꯏꯁꯨ ꯕ꯭ꯔꯥꯡꯒꯨ ꯃꯥꯁꯇꯔꯒꯨꯝꯅ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯛꯈꯤ꯫ ꯍꯔꯤꯅ ꯃꯍꯥꯛꯁꯦ ꯅꯤꯡꯁꯤꯡꯂꯦ, ꯕ꯭ꯔꯥꯡꯒꯨ ꯃꯥꯁꯇꯔ ꯍꯥꯏꯅ ꯀꯧꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯔꯤ ꯑꯃꯗꯤ ꯔꯣꯏ ꯈꯨꯅꯨ ꯑꯍꯨꯝ ꯑꯗꯨꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯤ꯫ ꯅꯦꯍꯥꯅ ꯀꯞꯇꯨꯅ ꯄꯄꯥ, ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯕꯗꯨꯗ ꯃꯦꯛꯁ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯏꯀꯦꯟꯕꯥꯏꯒꯤ 5 ꯃꯤꯂꯤꯌꯟ ꯁꯤꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯕꯥꯅꯤꯒꯤꯁꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯋꯥꯈꯜ ꯑꯁꯦ ꯆꯔꯥꯡꯅꯔꯤꯕꯅꯤ, ꯅꯈꯣꯏꯁꯨ ꯆꯠꯂꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯑꯩ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ, ꯅꯦꯍꯥꯕꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯍꯔꯤ ꯑꯃꯗꯤ ꯔꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯃꯦꯛꯁꯅ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ? ꯍꯔꯤ ꯑꯃꯗꯤ ꯔꯣꯏꯅ
ꯙꯔꯝꯄꯨꯇ꯭ꯔ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯃꯦꯛꯁꯅ ꯙꯔꯝꯄꯨꯇ꯭ꯔꯗꯤ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯤꯕꯅꯤ꯫ ꯃꯥꯏꯀꯦꯟ ꯕꯥꯏꯅ ꯀꯌꯥꯔꯛ ꯁꯨꯔꯦ ꯐꯣꯟ ꯇꯧꯔꯛꯄ, ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯦꯡꯕ ꯂꯥꯛꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯉꯥꯎꯕꯒꯨꯝꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯨꯅꯨ, ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯨꯔꯣ꯫ ꯔꯣꯏꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯃꯦꯛꯁ ꯍꯔꯤꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯅꯧꯅ ꯄꯣꯛꯂꯛꯄꯅꯤ, ꯍꯥꯏꯕꯗꯤ ꯃꯄꯣꯛ ꯗꯥꯜꯂꯛꯄꯅꯤ꯫ ꯍꯔꯤꯅ ꯉꯥꯏꯈꯣ ꯁꯦ, ꯑꯩ ꯐꯖꯅꯅꯦ ꯍꯥꯏꯒꯦꯁꯦ, ꯔꯣꯏꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯃꯥꯒꯤ ꯅꯠꯇꯦ, ꯅꯪꯒꯤꯅꯤ꯫ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯨ ꯑꯩꯒꯤ ꯅꯠꯇꯦ, ꯔꯣꯏꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯅꯪꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯅꯤ꯫ ꯃꯦꯛꯁꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯔꯤꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯏ꯫ ꯍꯔꯤꯅ ꯃꯦꯛꯁ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯃꯥꯡ ꯃꯄꯣꯛꯇ ꯀ꯭ꯔꯤꯇꯤ ꯑꯩꯒꯤꯅꯤ, ꯍꯟꯗꯛꯁꯨ ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯍꯔꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯃꯦꯛꯁ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯅ ꯍꯔꯤꯒꯤ ꯃꯥꯏꯗ ꯊꯤꯜꯂꯝꯃꯤ꯫ ꯍꯔꯤꯁꯨ ꯈꯨꯠ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯄꯥꯏꯅꯔꯛꯈꯤ꯫ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯊꯥꯡ ꯄꯥꯏꯗꯨꯅ ꯐꯨꯅꯕ ꯃꯇꯝꯗꯨꯗ ꯃꯦꯛꯁ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯐꯨꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯍꯔꯤꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯃꯗꯨꯗ ꯃꯦꯛꯁꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯦꯛꯁꯅ ꯈꯨꯎ ꯀꯨꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯍꯔꯤ ꯃꯦꯛꯁꯀꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯍꯥꯏꯒꯠꯂꯝꯕ ꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯦꯛꯁꯅ ꯑꯃꯨꯛꯀꯁꯨ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ꯫ ꯍꯔꯤꯅ ꯃꯦꯛꯁꯄꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯦ꯫ ꯔꯣꯏꯁꯨ ꯀꯣꯟꯁꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯦ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛꯀꯤ ꯐꯣꯟꯅꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ꯫ ꯃꯦꯛꯁꯅ ꯅꯣꯛꯇꯨꯅ ꯍꯔꯤꯗ ꯍꯥꯏꯔꯛꯏ, ꯍꯦ ꯀꯥꯎꯒꯟꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯕꯅꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯁꯥꯎꯔꯤꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯃꯈꯥ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ, ꯅꯪꯒꯤ ꯀꯥꯎꯒꯟꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯐꯩ, ꯅꯪꯅ ꯃꯥꯏꯀꯦꯟ ꯕꯥꯏꯒꯤ ꯄꯩꯁꯥꯗꯣ ꯃꯥꯡꯍꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯊꯦꯡꯅꯔꯝꯂꯣꯏ꯫ ꯍꯔꯤꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯣ ꯀꯟꯕꯤꯕꯒꯤꯗꯃꯛ ꯃꯄꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯞꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯪꯂꯕꯁꯨ ꯁꯤꯇꯝꯒꯔꯗ ꯑꯗꯨꯝ ꯇꯥꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯔꯣꯏꯅ ꯑꯗꯣ ꯂꯨꯍꯣꯡꯒꯗꯧꯕꯗꯤ ꯄꯨꯡ 12ꯇ ꯉꯥꯏꯔꯦ, ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ? ꯃꯦꯛꯁꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯨꯔꯁꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯝꯃꯤ꯫ ꯇꯥꯏ ꯀꯨꯟꯊ꯭ꯔꯥꯀꯟꯅ ꯏꯁꯩ ꯁꯛꯄ ꯁꯤꯡꯒꯔ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ, ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯇꯝꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯗꯣ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯌꯣ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯏ ꯀꯨꯟꯊ꯭ꯔꯥꯀꯟꯅ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛ ꯄꯥꯄꯨ ꯔꯪꯒꯤꯔꯥꯟꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥꯒꯤ ꯑꯪꯀꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯒꯤ ꯃꯤꯡ ꯇꯥꯕꯗ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏꯒꯤ ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯆꯦꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯐꯝꯃꯤ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯒꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟ ꯑꯁꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯒꯃꯥ ꯑꯗꯨꯅꯤ꯫ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯏꯁꯩ ꯁꯛꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯩ ꯁꯛꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯔꯤꯅ ꯑꯩ ꯅꯨꯄꯤꯁꯤꯡꯗ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯍꯟꯕ ꯄꯥꯝꯃꯤ, ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯤ ꯃꯍꯥꯛ ꯒꯃꯥꯅꯤ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯂꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ꯫ ꯃꯦꯛꯁꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗ꯭ꯔꯤ, ꯑꯗꯨꯅ ꯅꯤꯡꯁꯤꯡꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕు ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯒꯤꯗꯃꯛ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯍꯥꯡꯉꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯟ ꯇꯥꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯍꯔꯤꯅ ꯙꯔꯝꯄꯨꯇ꯭ꯔ, ꯅꯪꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯅꯤ,
Sitamgar konungsigi bodyguardni ka manung asida changduna masida tawribase karino haibadu yengu. Max na Dharamputra kaina adudi mamang mapokki warini ai jangma ngamloi ko haiduna hari adu ka manung aduda insinkre aduga makoi ahum kina changlai makoi su ure Papurangilana mahakki laibaktuna thoknaw aduda thomjinba oirami makoi ahum wa ngangdana tumina yengduna leirami Papurangila sumleptana thomjinbana maram moiraga magi laibaktagi I thorai I aduga thoknawgi mingsenduda laibaktuna Aldap haina iramlaga mamaidu onthorai hari Max amadi Roy langanu haiduna tumina leptana lai Papurangila makoigi manakta sangsilai aduga gamana taubagumna hari Max amadi Roy bu amamamta oina manam namlaga satki aduga tumkre Papurangilana tauriba mayamse magi mamangda taubani aduna mahak masadi karisu khangjadi Max na Aldap haise kai haino masigi arta se kaino Royna Dubai da laiba dukani aduga makoi ahumna mamai onthorokpada sa en mingsel aduda batala haina thaba urami haibadi ngasai Papurangilana thoknawgi mingsel aduda tharamba Aldap haibado batala haiba oiramle harina batala haibadi laman khumba haibani makoi su ningsinglae mamang mapokta gamana Sitamgar konungi mi khudingmak hatkani haina wasakkibadu haujikti makoi su khangle Papurangila lasi mamang mapukki wari khara ningsinglakle haiba aduga kaadudagi makoi thokre mathangi sinda makoi tarukki luhombagi matam yaure mayamna hari Max amadi Roy bu ngainaduna leiri hari Max amadi Roy wakhan nungaitana ungduna makoi kaada leirami maramdi makoigi asengba nuksibado phangaroi khanbagini Royna Kriti Puja amadi Neha makoidi mamang mapokki warido karimata ningsingdri aduna aikoigi asengba nuksibasi phangaroi aduga gamadi ningsingba haukhre se luhombaga loina toklase aikoi mafam asi thadoktuna sarkhrasi asumna hairei harina yaroi aikoi senbe yade lap khraba mafam sida isorna aikoibu purakpani aduna isorna aikoigi pantungpam lambi amadi soidana takpigani haibase aigi thajabani asumna makoi ahum wari sanaduna leiringai tanjaduda Gigli amadi Agripasta hari Max amadi Roy leiriba kadugi thongdo hangdo aduna changlai Agripastana nakhoi ahumgi yamna nungairaba paw ama lige haiduna ai laklibani mamang mapokki nakhoi mayam punna yekminakiba poster ama puthoroktuna ulli hari Max amadi Roy su sangsinduna harauna yengi Royna masi poster asi leirabadi aikhoiga wabase soidana koklagani Kriti Puja amadi Nehana masigi poster asi urabadi makoisu mamang mapokki wari pumba ningsinglakpa yai hairei panthadana makoi ahum Kriti Puja amadi Nehada poster adu yengannabagidamak thirei Max amadi Royna hon lomda changki aduga harina poster adu pairaduna nupi singdugi ka tamna lai papma nupa mana laibak thibadi harina poster adu paiduna sum lakpada lambi da nupa amaga thengjinai nupa aduna pairakpa pukham adu makhada taki pukham takibagi makol aduna hari ngasai haina khiba wasing ado loina kaukre harina poster ama paiduna ubadu Papurangilana magi photo ni khanduna haribu magi manakta kausalami harisu sangi Papurangilana aigi photo adu nangna oina puruklabra kadai pira o hairei harisu kaukhrabανina poster adu Papurangilanda pire aduga phammi adubu hari haujikti ningsinglai hari pakhatpada loikre maramdi Papurangilana poster adu ukhrabadi mahaksu mamang mapokki wari pumba khangkhrani haibagini Papurangilansu poster adu munna yengduna leiri Papurangilana harida yengduna hairei kadai laikhrage haridi Papurangilansu wari pumba ningsingre khanduna kiboi pakhatpoi ai chatlage makoi singdo loina kauruge haiduna hawgatlaga satke tawi Papurangilana aiga anok singdu kadai da laikhrage haibanida harina nokmi tauduna nang poster asi ai anok yaudravadi kaimta uba ngamdre aduga Papurangila magi anok adu koiti thirei harina Papurangilagi anok adu losinkre Papurangilana hawgalakpada magi tampakta leiramba box adu laibak makhada takre
ताखिबगी मखोल अदुदा हरि हौजिक सन्नरंबा वारीसिंग अदो लोइना काउखरे मरम अदुना हरिना पापू रंगिलादा हंगलई पापू बाय कैदौरगे पापू रंगिलाना अैगी अनोक अदु थीबा फंग्रेने हे हरिना से नंगी अनोक हाइदुना माना लुटलंबा पुथोक्तुना पिरमी अदुगा हौजिक पुंग कया तारगे हंगलई पापू रंगिलाना पुंग तरुक तारे हरिना अदुदी हक्सांग सजेन सानबगी मतम यौरे हाइदुना सोंग सोंगदुना चटखी पापू रंगिलानसु अस हौजिक मतमगी मीसिंगसे ओंथोकपनिदा लुहोंगदौबा मिनट 30 ता ngaire aduga mana haksang sajen tawdori kaina haiduna noktuna leihore asomdana kriti puja amadi nehana luhongbagi hon haibadi mandop aduda hari max amadi roibu ngaiduna leiri max amadi roi sanglai aduga hairei aikoi noida luhongdingaida mamangda poster ama utke poster adu harina paikhi ma laklaga yenglo haiduna makoi mayam hari lakpa ngairi adubu hari di sanakhiba wari sing ado kaukibana maram oiraga luhongbagi phirondu hongdoklaga haksang sajen tawbagi phiron settuna luhongbagi mandop haibadi holladuda song songduna changlai hari gi maong adu ubada mafam maduda tilliba miyam maduna yamna ngak yengnai max amadi roina hari gi manakta sangsinduna max na kaino nangna toise kari phirono haiba nangna selisibo nang kaida sakyaino harina haksang sajen tawrini ado kaigino nabanina luhongmogi phiron selise kana luhongdoino asum nanglai tanja duda gligli amadi pasta su makoi gi manakta sanglai roina ngasi se akoi ahum luhongba numitni nangna tawrise kaino gligli na nangna ngasai pai ki poster aduna kadai de laikrage hari poster kai de laikrage hairakpa matam maduda wakhan tarakhi aina papu rangalanda piram le haiduna thokiba thodok adu makoi da tammi makoi mayam tanaduna aikoi hujik kaidosiki haiduna wa khanaduna leiri nakal amaromda papu rangilan khut sa samthokna bagidabang poster adu paiduna washroom da isai ngangang laduna changlai khut sa samthokpa loiraduna mana pairakpa poster adu yengi hujikti papu rangilan su mamang mapokta mahaki manaw nupa hat kiba khudimag loina ningsingle khudakta yamna sathiraba gamagi saklon lauduna luhongpamgi hon tamna lakhi hari max roy amadi pasta makoi mayam wa tanaduna leiringai tanjaduda makoi mayamna leiribo hongi thongado thugaiduna papu ragilan nakoina aigi inaunupa hatkiba aina su nakoi loina hatkani haina law lawduna sanglai papu ragilangi maongodu ubada mafam maduda tilliba mipung khudibang mi painare Billionaire Thakan amadi magi mamanabaga papu rangilangi manakta sangduna papu rangilan nangna tawrise kaino haiduna hanglui papu rangilana makoi gi wado amata tadana thakral amadi magi mamanaba adu papu rangilana khutumna thilai matawudu ubada mafam aduda leiramba mi sing adu kaiduna senaki hari max roy kriti puja amadi neha makoi taruksu selaklaga lumduna laikre Kritina papu rangilana tawrise kaino gama aise kanano haina madi mamang mapoki warido khangdabanina mayamda hanjin hangi tanjaduda gamana hari max roy kriti puja amadi neha makoi mayambu sum thirakpada hongi decoration tawduna thamlamba yot ki pipe ama sauduna makuna paiduna makhada inthaki jot ki pipe makhada ताखिबगी मकोलदुना हरि ngayaki oina wakhan kaukre lumduna leiramba hari do phu hawgolakladuna papu bai sidalaw haiduna koksalami harina papu rangilan koksenbagi damakta max roy kriti puja amadineha makoi mayam haribu thadok lamlaga kiduna sienki papu rangilan hari gi manakta sangsinkhre aduga hari gi collar pairami harina papu bai nangna tawrisi kaino nang kaidorage hanglai papu rangilana ai papu rangilana te ai gamane nakoi loina hatkani haiduna hari da khutumna thilai gama haiba mingdu palakpada haujikti hari kaurambado loina ningsinglagle gamana thilakpadu harina plate amana ngakthoi aduga ma susienki papu rangilana ta ama paiduna nehabu hatnaba langlai max na thang ama langlaktuna papu rangilangi taadu arembada tahanki nehasu pakatuna tungalakpada tuge tawi max sensilakladuna nehabu gonbi
ꯍꯧꯖꯤꯛꯇꯤ ꯅꯦꯍꯥꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯦ꯫ ꯅꯦꯍꯥꯅ ꯃꯦꯛꯁꯇ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯙꯔꯃꯄꯨꯇ꯭ꯔ ꯑꯁꯨꯝꯅ ꯀꯧꯔꯛꯏ꯫ ꯃꯦꯛꯁꯅ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯕ꯭ꯔꯥ? ꯅꯦꯍꯥꯅ ꯍꯣꯏ ꯅꯤꯡꯁꯤꯡꯂꯦ, ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯗꯣ ꯒꯝꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯦ, ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯊꯪꯗ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯖꯥ ꯇꯝꯅ ꯂꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯏ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯄꯨꯖꯥꯕꯨ ꯀꯟꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯖꯥꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯦ꯫ ꯔꯣꯏ ꯑꯃꯗꯤ ꯄꯨꯖꯥ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯄꯨꯖꯥ ꯑꯃꯗꯤ ꯔꯣꯏ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯀ꯭ꯔꯤꯇꯤꯅ ꯍꯔꯤꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯐꯖꯅ ꯇꯥꯛꯎꯗꯅ, ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨ ꯍꯥꯏꯕꯅꯤꯗ꯫ ꯍꯔꯤꯅ ꯅꯪ ꯒꯝꯃꯥ ꯎꯔꯕꯁꯨ ꯀꯩꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯣ? ꯀ꯭ꯔꯤꯇꯤꯅ ꯒꯝꯃꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯍꯔꯤꯅ ꯒꯝꯃꯥ ꯍꯥꯏꯕꯗꯤ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅꯤ, ꯑꯩꯅ ꯕꯂꯥꯗꯦꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯥꯙꯨꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯤꯁ ꯇꯧꯒꯦ ꯇꯧꯏ꯫ ꯀ꯭ꯔꯤꯇꯤꯅ ꯍꯔꯤꯕꯨ ꯏꯟꯊꯣꯛꯂꯒ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ, ꯐꯩ ꯈꯪꯒꯅꯤ, ꯑꯩ ꯄꯨꯖꯥꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯨꯖꯥ ꯑꯃꯗꯤ ꯔꯣꯏ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯤꯇꯤꯅ ꯄꯨꯖꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯁꯦꯟꯅꯒꯦ ꯍꯥꯏꯗꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯁꯨꯝꯅ ꯇꯧꯕ? ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅꯤꯡꯗꯦꯅꯦꯍꯦ꯫ ꯐꯩ ꯅꯈꯣꯏ ꯑꯅꯤ ꯅꯦꯍꯥꯗ ꯇꯥꯛꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯑꯃꯗꯤ ꯔꯣꯏꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯅ ꯅꯦꯍꯥ ꯇꯝꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯦꯍꯥ ꯑꯃꯗꯤ ꯃꯦꯛꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀ꯭ꯔꯤꯇꯤꯅ ꯆꯪꯁꯤꯜꯂꯗꯨꯅ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ? ꯃꯦꯛꯁꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀ꯭ꯔꯤꯇꯤꯅ ꯃꯦꯛꯁꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯦꯛꯁꯄꯨ ꯏꯟꯊꯣꯛꯂꯝꯂꯒ ꯀꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯍꯔꯤꯅ ꯀꯞꯀꯅꯨꯁꯦ, ꯑꯩ ꯐꯖꯅ ꯍꯥꯏꯒꯦ, ꯃꯦꯛꯁꯦ ꯅꯪꯒꯤ ꯅꯠꯇꯦ, ꯅꯦꯍꯥꯒꯤꯅꯤ, ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯍꯔꯤꯒꯤ ꯈꯖꯥꯏꯗ ꯊꯥꯈꯤ꯫ ꯍꯔꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯒꯝꯃꯥꯅ ꯃꯥꯙꯨꯒꯤ ꯈꯖꯥꯏꯗ ꯊꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯔꯤꯅ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯗ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯈꯖꯥꯏꯗ ꯊꯥꯎ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯕꯨ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯍꯔꯤꯅ ꯇꯧꯔꯤꯕꯁꯤ ꯀ꯭ꯔꯤꯇꯤꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯀ꯭ꯔꯤꯇꯤꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯇꯤꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯀ꯭ꯔꯤꯇꯤꯗ ꯌꯦꯡꯂꯨꯏ꯫ ꯀ꯭ꯔꯤꯇꯤꯅ ꯍꯔꯤ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯔꯤꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯁ꯭ꯄ꯭ꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯍꯔꯤꯒꯤ ꯃꯥꯏꯗ ꯀꯥꯞꯂꯛꯏ꯫ ꯍꯔꯤ ꯃꯈꯥꯗ ꯅꯣꯟꯊꯈꯤ, ꯑꯗꯨꯅ ꯄꯥꯄꯨ ꯔꯪꯒꯤꯂꯥꯒꯤ ꯃꯥꯏꯗ ꯑꯣꯏꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯄꯨ ꯔꯪꯒꯤꯂꯥ ꯃꯤꯠ ꯎꯈꯤꯗ꯭ꯔꯦ꯫ ꯍꯔꯤ, ꯃꯦꯛꯁ, ꯔꯣꯏ, ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯃꯥꯗꯨꯅ ꯂꯥꯛꯄꯗ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯏ꯫ ꯃꯨꯔꯇꯤ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯤꯡ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯃꯥꯗꯨꯅ ꯊꯤꯔꯛꯏ꯫ ꯍꯔꯤ, ꯃꯦꯛꯁ, ꯔꯣꯏ, ꯀ꯭ꯔꯤꯇꯤ, ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ꯫ ꯂꯥꯏꯕꯛ ꯇꯧꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯂꯪꯂꯛꯂꯗꯨꯅ ꯍꯔꯤꯒꯤ ꯊꯨꯟꯗ ꯌꯨꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯜ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯁꯤꯇꯝꯒꯔꯗ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯃꯥꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯇꯦꯕꯜꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯊꯦꯡꯅꯩ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯗ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯜ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯐꯝꯒꯤ ꯍꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯕꯤꯛ ꯕꯥꯏꯅ ꯃꯈꯨꯠꯇ ꯕꯣꯝ ꯑꯃ ꯄꯥꯏꯔꯒ ꯀꯩꯅꯣ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤꯕꯨ? ꯑꯩꯅ ꯄꯥꯏꯔꯤꯕ ꯕꯣꯝ ꯑꯁꯦ ꯄꯣꯈꯥꯏꯂꯒꯦ ꯍꯥꯏꯅ ꯗꯧ ꯇꯧꯔꯛꯏ꯫ ꯃꯈꯥ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ, ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯂꯥꯛꯀꯗꯕꯅꯤ꯫ ꯉꯁꯤ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯁꯦ ꯂꯨꯍꯣꯡꯕ꯭ꯔꯥ ꯂꯨꯍꯣꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯏ꯫ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯕꯤꯛ ꯕꯥꯏꯕꯨ ꯉꯛꯇ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯈꯤ꯫ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯜ ꯃꯗꯨ ꯎꯕꯗ ꯃꯃꯥꯡ ꯃꯄꯣꯛꯇ ꯒꯝꯃꯥꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯒꯤ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗ ꯄꯥꯄꯨ ꯔꯪꯒꯤꯂꯥ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯍꯔꯤ, ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯔꯤꯅ
ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟ ꯅꯪꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯌꯦꯡꯉꯨ ꯃꯥꯅ ꯑꯩꯕꯨ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯔꯤꯒꯤ ꯊꯨꯟꯗ ꯊꯤꯜꯂꯤꯕ ꯊꯥꯡꯁꯤꯡꯗꯣ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯗ ꯎꯍꯜꯂꯤ ꯔꯣꯏꯅ ꯃꯥꯏꯀꯦꯟ ꯕꯥꯏ ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ ꯅꯪꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯪꯁꯦ ꯍꯥꯏꯗꯨꯅ ꯇꯥꯛꯀꯦ ꯇꯧꯔꯤꯉꯩ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯅ ꯑꯩꯁꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯦ ꯑꯩ ꯁꯨꯔꯌꯥꯕꯥꯟꯅꯤ ꯍꯥꯏꯔꯛꯏ ꯍꯔꯤ ꯃꯦꯛꯁ ꯔꯣꯏ ꯑꯃꯗꯤ ꯄꯨꯖꯥ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯗꯨꯅ ꯅꯣꯛꯏ ꯑꯗꯨꯕꯨ ꯀ꯭ꯔꯤꯇꯤꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯍꯔꯤꯅ ꯅꯃꯥꯏꯗꯨ ꯀ꯭ꯔꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯨ ꯇꯨ ꯃꯤꯗꯤ ꯂꯣꯏꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯈ꯭ꯔꯦ ꯅꯪꯗ ꯉꯥꯏꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯤꯁꯦ ꯍꯔꯤꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯥꯏꯀꯦꯟ ꯑꯩꯈꯣꯏ ꯇꯔꯨꯛ ꯑꯁꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯁꯥ ꯃꯊꯟꯇ ꯃꯥꯟꯗꯣꯞ ꯑꯁꯤ ꯅꯤꯡꯈꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯔꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯀ꯭ꯔꯤꯇꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯑꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯞꯆꯔꯝꯒꯦ ꯃꯗꯨꯗꯤ ꯍꯔꯤ ꯃꯦꯛꯁ ꯔꯣꯏ ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗ ꯃꯥꯟꯗꯣꯞ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯈꯥꯏꯔꯛꯈꯤꯕꯅꯤ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯇꯤꯗꯤ ꯑꯁꯦꯡꯕꯗꯨ ꯈꯪꯏ ꯀ꯭ꯔꯤꯇꯤꯅ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯃꯃꯥꯡ ꯃꯄꯣꯛꯇ ꯃꯥꯟꯗꯣꯞ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯈꯥꯏꯔꯛꯈꯤꯕ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯃꯥꯟꯗꯣꯞ ꯑꯗꯨ ꯅꯤꯡꯈꯥꯏꯍꯟꯕꯅꯤ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯨꯔꯌꯥꯕꯥꯟꯅꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯨꯡꯅꯍꯟꯈꯤꯗꯕꯅꯤ ꯒꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯕꯅꯤ ꯀ꯭ꯔꯤꯇꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯟꯗꯣꯞ ꯑꯗꯨ ꯑꯩꯅ ꯅꯤꯡꯈꯥꯏꯍꯟꯈꯤꯕꯅꯤ ꯅꯈꯣꯏꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯠꯈꯤꯕ ꯒꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯤꯅ ꯔꯣꯏꯗ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯕꯨ ꯍꯧꯗꯣꯛꯎ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯏ ꯔꯣꯏꯅ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯒꯤ ꯈꯨꯠꯇ ꯃꯥꯒꯤ ꯈꯣꯡꯅ ꯅꯦꯠꯇꯨꯅ ꯃꯥꯏꯀꯦꯟꯗ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯕꯥꯟ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯅ ꯑꯩꯅ ꯒꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯍꯔꯤ ꯃꯦꯛꯁ ꯑꯃꯗꯤ ꯔꯣꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯕꯒꯤ ꯑꯦꯝ ꯇꯧꯔꯛꯏ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯄꯥꯄꯨ ꯔꯪꯒꯤꯂꯥ ꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯥꯄꯨ ꯔꯪꯒꯤꯂꯥꯟꯁꯨ ꯈꯪꯂꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯗꯨ ꯁꯨꯔꯌꯥꯕꯥꯟꯅꯤ ꯍꯥꯏꯕ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯒꯤ ꯊꯕꯥꯛꯇ ꯀꯥꯎꯈꯤ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯗ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯂꯨ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯍꯔꯤ ꯃꯦꯛꯁ ꯔꯣꯏ ꯄꯥꯄꯨ ꯔꯪꯒꯤꯂꯥ ꯃꯈꯣꯏ ꯃꯌꯥꯝ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯈꯟꯅ ꯄꯨꯅꯔꯝꯃꯤ ꯃꯦꯛꯁꯅ ꯈꯨꯇꯨꯝꯁꯦ ꯃꯦꯛꯁꯀꯤ ꯅꯠꯇꯦ ꯙꯔꯝꯄꯨꯇ꯭ꯔꯒꯤꯅꯤ ꯍꯥꯏꯗꯨꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯕꯨ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯀ꯭ꯔꯤꯇꯤ ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥꯅ ꯂꯟꯗꯟꯗ ꯇꯧꯈꯤꯕꯒꯨꯝ ꯕꯤꯛ ꯕꯥꯏꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯏ ꯍꯔꯤꯅꯁꯨ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯕꯨ ꯆꯤꯌꯥꯔꯅ ꯊꯣꯝꯗꯨꯅ ꯑꯃꯗꯤ ꯈꯨꯇꯨꯝꯅ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ ꯍꯔꯤꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯅ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯎꯔꯝꯃꯤ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯜꯂꯦ ꯑꯗꯨꯒ ꯃꯊꯛꯇ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯕꯂꯥ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯨꯡꯐꯝ ꯍꯥꯏꯕꯁꯦ ꯏꯁꯥ ꯏꯁꯥꯅ ꯂꯦꯞꯀꯗꯕꯅꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯕꯅꯤ ꯍꯟꯗꯛꯁꯨ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯃꯦꯛꯁ ꯍꯔꯤ ꯔꯣꯏ ꯀ꯭ꯔꯤꯇꯤ ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯃꯥꯟꯗꯣꯞꯀꯤ ꯃꯈꯥꯗ ꯑꯣꯏꯔꯝꯃꯤ ꯍꯔꯤ ꯑꯃꯗꯤ ꯀ꯭ꯔꯤꯇꯤꯒꯤ ꯈꯣꯡ ꯃꯌꯥꯗ ꯉꯁꯥꯏ ꯕꯤꯛ ꯕꯥꯏꯅ ꯄꯥꯏꯔꯝꯕ ꯕꯣꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯔꯤ ꯑꯃꯗꯤ ꯀ꯭ꯔꯤꯇꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯕꯣꯝ ꯑꯗꯨꯒꯤ ꯕꯤꯜ ꯑꯗꯨ ꯁꯠꯂꯒ ꯃꯥꯟꯗꯣꯞꯀꯤ ꯄꯤꯂꯔ ꯃꯈꯣꯡꯗ ꯀ꯭ꯔꯤꯇꯤꯅ ꯀꯥꯎꯁꯤꯟꯈꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯥꯟꯗꯣꯞ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯏ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟ ꯃꯥꯟꯗꯣꯞ ꯑꯗꯨꯅ ꯅꯟꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟꯒꯤ ꯊꯕꯥꯛꯇ ꯀꯥꯎꯗꯨꯅ ꯃꯥꯏꯀꯦꯟ ꯃꯥꯟꯗꯣꯞ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ ꯃꯥꯟꯗꯣꯞ ꯅꯤꯡꯈꯥꯏꯕꯗ ꯌꯥꯎꯗꯨꯅ ꯒꯦꯡꯁꯇꯔ ꯃꯥꯏꯀꯦꯟ ꯊꯋꯥꯏ ꯊꯥꯈꯤ ꯑꯁꯨꯝꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯒꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯗꯨ ꯍꯟꯗꯛ ꯃꯄꯣꯛꯇ ꯄꯥꯄꯨ ꯔꯪꯒꯤꯂꯥꯅ ꯅꯃꯟ ꯈꯨꯝꯈꯤ ꯑꯗꯨꯒ ꯍꯔꯤ ꯃꯦꯛꯁ ꯔꯣꯏ ꯀ꯭ꯔꯤꯇꯤ ꯄꯨꯖꯥ ꯑꯃꯗꯤ ꯅꯦꯍꯥ ꯃꯈꯣꯏ ꯇꯔꯨꯛꯁꯨ ꯃꯃꯥꯡ ꯃꯄꯣꯛꯇ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯈꯤꯗꯕꯗꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤ ꯍꯥꯎꯁꯐꯨꯜ 4 ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯦꯛꯁꯄ꯭ꯂꯦꯟ ꯀꯌꯥ ꯊꯥꯒꯠꯆꯔꯛꯀꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ